ngasi numida waram phongkiba tongan tongan ba maroibi I pauksin khongosaraga Manipur top channel gi maiketi gi myamna thamjagi ahanbada Imphal East District linkat khibagi sei kungamanga suba silver jubilee pangdokre Leingak amasum official sing transparency leina thabak torabadi sokhat pangamgani Chief Minister N Birena haikre Leingak pasing amasum government ki official sing matam punamakta transparency leina thabak torabamadi sense of leiraba kan state asi sokhat pangamgani Wapamasi ngasi Imphal East District CM Kibagi say kungamanga surakba silver jubilee thorampang porompata leiba DC office complex ta pangthokpagi thoramda magna phongdokibani magna makha taraduna imung amada mama mapa oibisingna masa singi tungi punsi gai fanabagi wakalun adumak Leingak pasing amasum government official singda senhaningi madu tawrabata ta state asi sokhat pangamgani Imphal East District asi yamna sothna leiramane adubu ngasidi fibam phagale अदुब डिस्ट्रिक्ट असिगी एम्प्लॉय सिंगना मियामदा सर्विस फजन पीदिब्रा लेंगाना पाइखलिबे स्कीम सिंगासी मियामदा फजन यहोलिब्रा हाइबने सिंगबा येंगसिनबगी तंगाई फदना लई हाइखि ngasi thauramasi da Imphal East ki mini secretariat ama nauna sananaba orek yumsu tamkhi loinana Imphal East District asigi oeba documentary amasu release tokhi ngasi ki thauramasi da Power Minister TS Biswarjit Rajya Sabha gi MP laisema sana jawba KFNPD Minister L Sushindro MLA L Rameswar MLA Case Ipomsa MLA Nurul Hasan singba kya saryaki Chief Minister makha taraduna nong khajiktang tabag lambi sarakta ising thumjiliba si yumgi nakalda drain thamdaba phumjinma kya sinani masi masana wakal tadrabanina DC singna action oina thuaiduna drain semduna miyamgi fana bonabiu ising isau sing ningkhaiba satpa yadraba kya sei koina tawzaruba dugi mahini Aikoi ngasi aikoina thengnariba awaba nungaitaba kya si yamna sumna policy amagi makhara thambiram dabanani ngasi orek yum tamliba mini secretariat se police housing gi makhara lupa crore tara deposit tawraga thuba matamna saba hobugo loinana tha taraga nipan gi manungda saba loisingani haina su phungdokhi atopa pawamadana Technopal amasum Thobal police the case reward pikre drug amadi anti social element samthoklaroi Chief Minister N Birena haikre Society gi tungi yenglaga Leingak na war on drug 2.0 sangsiliba khongthang asi miyoi kharadi nungaitaba yaugani tungi mirol kanabani masida kanagomba amata yasinaba leiroi drug amadi anti social element oibida Leingak na compromise tawrosi police personnel marakta drug sawa drug mari lenaba thidoktuna war on drug operation da yauholosi Leingak na district police singna war on drug ki sangsiliba sing masakhangi loinana reward piba ngamdri Wapam asing Chief Minister Secretariat Complex ta handak Technopal amadi Thobal Police na drug mayam fagat kiba amadi popi pambi mayam manghan kiba da yawa district asigi SP amadi makhataba police personnel sing pungning thawatuna Technopal SP da lupa lakh taret amasum Thobal SP gi timna brown sugar factory thuaiduna senaba sing phab gi lupa lakh nipan amadi Lengyan fi personnel sing Chief Minister na PBG thoramda phongdokibani Technopal Police na Haukiba Thakra ki mamangdagi Indo-Myanmar border amadi tuan district asigi manungdagi lupa crore samaga kunga tre romgi drug fab loinana sienaba singchu faki Thobal police na moijing mina bazar manaktagi yamlaba brown sugar kg saniga kungani thuika point manga phabaga loinana drug sungfam factory thuai hibasing Leingak na recognize tawduna lupa lakh manga case reward pikhi pharaba sing NDN PS ki makataba thijinbagi thabak sathari Technopal amasum Thobal police ki team sing Chief Minister na case reward pi baduda BJP Manipur pi dongel na apian ba phongdokladuna Manipur police na tuan district police na war on drug asida yamna sawba thodang lawbuda Manipur Leingak na thagatpa ikai khumnaba tawbiri basi police department na harau nungai ba phongdokpa loinana makataba war on drug ki thabak ningthina sangsinana personnel sina phongdokhi Case reward pi basida ADGP Clay Khongsai DIG amadi district anigi SP commando amadi personal singsu saru yakhiadi atopa pawamadana film policy CM libasibu artist singi hinganabara natragana hatonabara naba warepam Manipur film policy Laire hairabasu tuan ba field lamdam sigi art form kaya yokhaliba artist asi yaifanaba kari thabak paikat pirabage police asi artist yokhanabra natragana hatonabra haina Padmasri naba warefan phongdokre wapamasi ningthau films production na marisuba production oina puthokadoriba Manipur feature film naitom satpigi yaifa thauni thoramda mana phongdokibani
Konung mamang na leba ibuyay masumang lila sangli na pangtukiba thoramduda na baware pa na makataraduna Manipur Film Sumang Lila Theater yaw na atay art form kaya hinggan na bahon na riba miyoy sing Leingak ki mekay digi incentive na sing mapiyo yaw krabage masana hona zaduna national amati international ki award fanglaba singda kari ehen ba miyeng yengbidi telen amadi creative potential marang kaina yaw raba miyoy sing makong sombina ba kanasu tholaktri hairaduna Dictionary dagi fazaba way lakthoklaga draft khaktangi oiba film policina malemgi competition yaw pangamloi Leingak na MAIT mai pangdriba fawbadi Manipur gi art form sing mangjil thana sat pangam khiroi hairaduna khoi matam khara ngaimina saiki thoramduda MSCU gi president L Tompo film forum Manipur gi chairman L Surjakanta national award sograpam himanta amadi artist Zai Bidyana Sipkes president amadi guest of honor oina saruyaki Yensen bam usaki rana story Rakesh Thongamna producer oiba film asigi director na thoibaning thawni Okendro khundong mamna Iris Romesh na music director oiba film sida Kaiku Biju Shyam Kishore Lalita bi Jugindro Prakash na singba artist kya na sarugyagadori hainasu paus na phungdorakli atopa paw madana Kaksin police na miyo anidigi heroine photogram lising amaga maudra fagatkhre War on Drug 2.0 gi sangsilakpa khongjang gi manungsana Kaksin police na ngasi ayuk miyo anidigi heroine number 4 sing fagat ngamkhre pausnai ngasi ayuk pung 13 minute kullum tabda Kaksin commando unit ki Sobedar Khetremeyum Prakash Head Constable L Rohit Singha Halbidar and Chawba Singhan Lusingba Kangbu amana Laimanai Singjinda Asat Awok Sek Tauringeda Maruti Suzuki Brezza registration number MN02B1095C Sek Tawada Gari Sigi Thau Tenki gi Nakalda Singnaningai Oiba Sapon Kef Marfuga Mapalom da Haplamba heroine number 4 ni Singnaba Sing Fakatki Hairiba heroine number C Punagram listing magmogdra fagat pangamki paraba mi ani edudi Manglan Mall gangte se kuntraga mga apokpa paunay mang gangte more ward number 2 Mission Bank amasum Homin Sem Singson se kun mga apokpa Hinkogin Singson moregi Zalen 5 village tagini hari ngasi fagat kiba drugs ngasi local market lupola kun gohum doiga listing mogdraga ni panrongini aduga international market 2.39 crore gini hari Makoy ni makata buwang pongi dama Kaksin police na sinakre hainasu pauksi is na phungdorakli pausi makasa thajarak po na kanglay paki mayra news ta phungki bato pa paukhrana Manipur gi Singhi district taraga marida GIS based master plan semganaba sukuyak pinakre Southeast Asia gi gateway oina More town semganaba ngasi mahut ka sahi tawnakre ek is police gi manungsa na More town bo Southeast Asia gi gateway amu oina semganaba madi Manipur gi Singhi district taraga marida Geographical Information System GIS based master plan semganaba ngasi mahut department ga School of Planning and Architectures Bhopal ga khuyak pinakre hari ngasi all secretariat leba Manipur Leingak ki mahut minister Yumnam Khemsan gi office ki conference hall pangthoki ba asamba thoramamada More town bo Southeast Asia gi gateway amu oina amadi Manipur gi Singhi district taraga marida GIS based master plan semganaba gi mahut department gi School of Planning and Architectures Bhopal ani gi marak khuyak pinaki khuyak pinabagi pangthoki ba asamba thoram aduda mahut minister Y Khemsana phungdoki bada Horizon year 2042 fawbagi manungna Manipur gi district taraga marida town urban amenities semganabagi pandam thamli Manipur gi road connectivity fagalakpagi matungina Manipur gi district headquarters singasi yamna thuna sakholagani maramaduna tungda mathau tarakadaba development project singasi thamaudrabadi developmental prospect director ba yai haina khanmadagi ngasi gi yana si khuyak pinabani ngasi khuyak pinakhibi yana si edu da maruiba pandam mari yauri hariba pandam mari edu di ahanbada Manipur gi district taraga mari sigi Geographical Information System GIS based oiba map ama semba ani subada sing da leriba district headquarter tara haibadi Sandel Susampur Kamjong Kangpokpi None Ferzol Senapati Tamenglong Tengnopal amadi Urkhulda mayugnariba infrastructure singi leriba gap asi khangdokpa amadi concept plan ama semani ahum subada ek is policy gi makara Southeast Asia gi leriba lebak sing lalon itik tawnabagi thabak yangna satharakadoriba sigi yenglaga
More town bu gateway ama oina semgatpaga loinana economic amadi tourism gi hub ama oina semgatpa mari subada objective oina Manipur gi tampakta laiba district headquarter marida Manipur Town Anti-Country Planning Act 1975 ki makhada lakadoriba sai English ngani ga nifugani fawb gi manungda chokhatpa district headquarter sing ohenmani hainasu phungdoki ngasi gi thoramadu da mohut department gi commissioner Mjoy mohut department gi consultants and Git Kumar, SPA Bhopal ki director Dr. Sidaran, Ship Town Planner and Benzu Amadi department ki mari lena official case saruyaki. Yamna nuwaitaba pawmana Assam gi isauda laikidaba miyoi humdraga matu shure. Nimit khrani gi mamang na awang pok state sing na maruin Assam da akan manong subada gi thoklibi isauda sikiba miyoi humdraga matu shukre. Agency ki paw mana phongdorakpada Assam gi revenue sarkar amaga kunga tere jauna district kuntraga homdo de thoklibi saw sina sathina amanga ta thogale apun makul lising mangaga samaga kuntraga tere ki mioi lak nifugani thoiga lising kungani pan samaga yanghai ga tere isaw sina sathina awawa ta hale masigi mathakta lawfam hector la amaga sumna gi lising tere ka sahum ga humdra hen basu ising thumjinduna mahai marong sing paktakna amanga ta thokle Assam State Disaster Management Authority ki warol palladuna pawsina phongdorakpada ngarang khaktada isaawsina thoganba khudong thiba thaudok singda miyoi mapan sikhi ngarang phawd state atuda ka hena sokolaba mafam singda lairiba miyoi singidama relief camp satreka humdraga mari amasum relief distribution center samri ga ohum hangdokre hainasu pawsina palakli atopa pawamadana Nurul Hassan Hill Mission miyoi taragani thoi mai pakna surgery tawduna analeng gi mateng pangkre Ketrigau Kendra gi MLA Sheikh Nurul Hassan gi miyeng makhad ma ki MLA gi lakpa thagi tulok punamak miyamna kathoktuna Sheikh Nurul Hassan Hill Protection Mission haina mingthonduna hawdokraba matung mission nasigi makhad miyoi taragani thoi hena mai pakna surgery loiduna analeng gi khudong saba phangan mangamkre loinana miyoi kya su mission nasigi makhad analeng gi khudong saba phangkre hari Paushin Hai, Lampel Sanakaitil Leva, Care and Cure Hospital, the Mission Siki Makara Surgery My Partner Loiduna, Lairiba Bamon Kampudigi, Wahingum Sanzoi Sai Nifugama, Matam, Karagi Mamangda, Gol, Brother Nung Laiduna, Lairaki. Adobo MLA Sheikh Nurul Hassan Gimi Makara Sim Kiba, Bamon Kampu Development Committee in charge Oidiba, Irengbam. Falgunin asubu thaudang lauduna Sheikh Nurul Hassan Hill Protection Mission gi makada wayengbam sanjoi layeng maga loinana operation tokhi haidi hiramasi gi matangda irengbam Falgunin hai MLA Sheikh Nurul Hassana anaba kya layeng maga loinana operation tokbiduna miyebi gi putsi kya kanbagi dama lamnamasi gi miyam gi mohut silaga MLA Nurul Hassan buthagat pafungdokhi Praja Singidama Yaifuna Bathorang Kya Pekat Pirakwa Sigidama MLA Bu Thagaliamadi Kendra Sida Lady Miamna Sheikh Nurul Hassan Hill Protection Mission Ketrigau Start Up Nasingbada Miamna Saruyabiduna Kana Balawiyu Haikenasu Paus na Fundorakli Makasa Tarakpoina Topa Pawmana Manipur Police na War on Drug Mai Pak na Satabangam Libisi Manipur Miam Gi Matingani Kemega Sandra Manipur Police na war on drug ki manung sana drug fari ba madi drug ki mayokta akan mathabak lokhat pangam libisi Manipur miyam na asobo mating pirakpadegi ngambani haina Narcotic and Affairs of Borders NAP ki ASP ke mega sandra na phungdokre ngasi hotel Imphal gi sangai hol da pangthokpa numit chupna sathagadaba second multi stakeholders consultations of drug menak in Manipur haibi hiram da pangthokpa khana nainabagi thoramda ASP ke mega sandra na wapamasi phungdokhibani 3.5 collective na sinduna pangthokpa thoramadura Manipur University gi hanagi VC loinana organizing committee gi chairperson Professor Amar Yumnam Amadi All Manipur Women's Socials Reformations and Developments Samaj ki President Ima PH Ramni Saroyaki Tentang na thamjaram ge makasa tharak poina pandam pausi phong kiba topa maruiba paukram mem na thamjage singning khaibadagi NH 37 da panduna lairiba passenger sing Leingak na miyeng sangbinaba appeal torakli hanak yam kan sukiba nongna mar moiragi Imphal Ziri lambi National Highway kuntraga tere ki mafam kya da landslide thokpa madi lambi tatpadagi satok sasinda sound apan mapi bidana tana passenger amadi gari thauriba driver kaya lambi da panduna lairi hari Miyamna thengnari ba khudong sa da basida mari lena ba authority sing na athubud miyeng sangmina ba appeal torakli NH 37 gi Barak Manaki Sibilong Village Manakta panduna lairiba International Awardee Actor
Sangthai gonmaina phongdorakpada baraki sibilong manakta lambi chatpa yadabadagi mafam asida leirakpa numit humni fajilakle masida anaba yaure saningai su leitabana awaba oire lambi block toriba mafam asi National Highway Infrastructure Development Corporation Limited company gi authority singna semjinbinaba haijaraba su tabidre adubu miyoibigi minungsida Bharatiya company gi mission sing sijinaduna haujik lambi asi hangduknaba kana honari Masigidamak Bharatiya company bu thagasari loinana atupu matamda mari leinaba authority singna akanma miyeng sangbiyu haina maanu phongdoki lambi asida panduna leidiba nailimgai gonmaina phongdorakpada jiribamdagi Imphal chatnaba lambi maru oina kaifundai na singba mafam kya yauna singning khaibena maram moiraga miyoi sangwarum lambi asida panduna leide Numit humni leirakpa sida aikhoida awaba kya mayuknare adubu lambi asibu semliba NSIDCL company da kyarak lambi sembinaba haijarabasu sembidana leidi masi aikhoina yamna pende adubu Bharatiya company gi official singda haijaduna lambi asi hangdoknaba kana thabak suri masigidama company gi authority bu thagasari maramduna miyamgi awaba si ubiduna mari leinaba singna athubuda miyeng sangbiyu hainasu phongdorakhi Makasa tarafoina to papawamana TV channel ama semlaga Leingak ta pangchei da cheibadi toubiganu Leingak su Tumin leiba ngamlaktaba yai biren Imphal East District semkiba sei 15 surakpagi Golden Jubilee thoram ngasi Porampar DCU Office Complex ta pangthokibaga loinana nauna sagadaba Mini Secretariat ki orek yumsu se Minister Berena tamki tungda Imphal East oirakhibagi documentary amasu phongki thauramadu se Minister N Berena hai Manipur pauksi ama taure haiduna Leingak ta pangchei da Saisaba yauri kanagumana TV channel ama semlaga Leingakta pangchei da seiba miyamda awareness pidaba pauksi yauri makhoidu khara phathabiyu henjilaklabadi Leingak su Tumina leirakloi TV channel pauksi taurabadi defense khara yabiyu madudi natana Leingakta pangchei da seibana yaroi Chief Minister na hai hauzik naisingda nong khajikhtang hek tabaga ising thumle miyamna khudong sadre haina toina thengnaribasi lambi mapana tariba miyam wakhal tadabadagini miyamna yumlakta iram khonglam masa khara thamba matamda lambi lamjawda kaidawnungda ising mawkhalakloi madudi natana miyamna iram khonglam sing loina phunjilaga yum sajin khibadagi nong hek tabaga iram khonglam singda sien gadabi ising adu sen pham leraktabadagi lamjawda Mokholakpani maduna miyamsu wakhal tabi yaiki Leinga asi kan institution amagi makhara semani madugi hak adugi matungina kanagumba amatana madugi mayaka thabak tawbigano hauzik miyoi ayamba wakhal tanare Leinga ki lamda yum sajinba dukan phamjinba sing masa na sidoknare politician kharana makhoigi matamda patalana pishiluba from kharadana tana atai leti adubu BJP lakpadagi Manipur ahongba ma lakpa hore semgat sakali bising miyamna hena khanglaba ngaktani haikena pausna makhatana su phongdorakli loisilakpoina topa pawamana matam kaktana lambi thingnaba phireb laukre Imphal East District ki Andhra Assembly Constituency ki manungsana leiriba Yaripok Azad lamkhaidagina nongpok kaithel manbi phawbagi lambi asi matam kuina semjinbidabadagi asuki matik lambi gi phibam phatre lambi asi tha sigi sachat kunthra phawbagi manungda mari leinaba authority na yengsinbidrabadi mathangi numit July amadagi matam kaktabida lambi thingzilagani haina lambi asida leiriba club organization singna phungdorakli lambi thingjinabagi phireba singarang nongthil Top Singtha Youth Progress Organization gi ground nongpok ningthau Youth Association gi President Haigruzam Nabakesur mitai na thoram mapu oiduna pangthokiba Azad lamkhaidagina nongpok kaithil man mi phawgi manungda leiba club organization singna saruk yaduna pangthokiba miyamgi apunba mifam amana warep laukhibani haidi mifam aduda TYPO NNYA LYCY NYO IYDO CPC, SUDO, YNM, YBOC, YYPC, KIDO, NYSC, NTLYC, NKJ, Sigi Mute Singna, Sarukya, Ki Haidihana, Pausna Supalakli. Loisulakpoina mayam COVID-19 update mayam da ngasigi pijaramge ama positive oiki Manipur COVID-19 positive oibigi sang singthani oina hantarakpaga loinana hokiba pung kunga mari asida miyoi yangkhai mapan COVID-19 test tawbada miyoi ama positive oikiba miyoi edudi Imphal East dagini positive oibigi sang sara 1.7 oiki hokiba pung kunga mari asida laisat asina miyoi amata sian kide haina Manipur Leingak ki health department gi report na haidi
Hauzik faubada apunba confirm case la amaga lising kuntraga tereka saniga nifuga taruk sukre amadi apunba laikidaba masing lising aniga samaga kunda lengdana leiri. Haukiba pung kunga marida miyoi amata research tawkidi loinana hauzik faubada state asigi apunba miyoi la amaga lising kuntraga mangaga samaga kunga humdoi recover tawkre. Hauzik koina di miyam pausi matang se lusin jarage miyam pun anobo update ngaminasi haina sinel sigi mekedi gi thamjari and thank you.